FNCC की मतम कक्तब लंबी थिंबगी खोंजंग हौख्री जर्मन अमदि टाइगर रोड सेम साबगी थबक थोनिंगदबा थाउदोक थोलक्त्रिङैदे इंडिया लेंगाना खुदक्ते लेपलु थोक्रिब लान असिना सेथोकसिन तौबदि यामना खुदोंग सानद्रे लान गी मुहुत्ता इंगना सिगना लेबा पामे कोकी खुंजामा FNCC ना कोकी मियामबु नगा ताबा मफमसिंगदा मतम कक्तना सलक थिंबगी खोंजंग हंदोकपिनबा कोकी जौ काउंसिल ना अपील तौरक्ली हौकिबा इंग नुंग्याइदिगी फूड हिल्स नगा कोऑर्डिनेटिंग कमिटी FNCC ना कुकी सिंगना अयाब याउदना नगा की लम सिंग चुचामपुर अमदी कांगपोक्पी फाउना लंबी जर्मन अमदी टाइगर सेमजिलखिबा नगा की लम सिंग कुकी ललहौबा सु ग्रुप की कैम थमजिलखपा अमदी आइन कायना थारिबा पोपी सिंग मुथकदबनी हाइबिगी डिमांड तौरदुना कौखिबा मतम कक्तबा बनहौख्रे ngasi ahouba numita manipur gi nagana namna ta mafam singda kuki sing sangtok sangsin tawba thingduna khongjang sangsinki tamenglong gi oina all kasa road natragana tongjai maril haina khangnaba lambi imphal west gi oina leima khong amani senapati gi oina makhan village na singba mafam singda khongjang sangsinaki makhan village ta hana kuki lalawa singna makogi kusu khulai kya puduna susangpur amari kangpokpi phawdok phawjin tawnaramba SP road sak laikem pokpi poirong ireng haina khangnaba lambi paringasi thingduna makhan village gate mamangna khongjang sangsilam aduda saruk yarambi FNCC gi core committee member Zuria Singlain Fungdorakibada, Cookie Sing Ayab Yaudana German Amadi Tiger Road, Naga Singi Lamda Semjilakli Basi to owning the Taudo talking India Langan Lepangadavani, Nagagi Lam Kudimak the Cookie Sing the Karigumba Taba Amataugi Harabasu, Lamapudi Ayab Laudavani, Nagalam Sing the Cookie Lalo Basu Gruki Kemsing Tamzilakli Basi Yabangam Roy, Machina Pru Masil Gimarak Yankina Helakani, Kudak the Hondoki Gadavani, Manipurgi. Koki khul ayam bada hausi hausi ain kaina popi thaduna phonglak senpham sing aduna ain yadaba mongna khusu khulai leiduna tawroi daba thapak kya setaduna lei asigumba kanglon kaina popi thari bisingasi India lengana lephangadabani FNCC na sangchilakpa khongjang kudimakta naga ama oina matam super saruk yagane taliba demand singasi phangdriba khongpham haloi sangchiliba ban handokpa leiroi tampakte leidiba isil inauk sina sangchilakliba khongjang asibu karem kathaina ba mongda ok amagaloisina kharagani haibana singba comment pirakliba silepiu madugi muhutta aikhoi isil inaw amatani haibi wakhalonda afaba maikairumda comment pibiro aikhoi gidamak phongna lepa ngamdrabasu afaba fazaba uhai watana puning thawatpiu Nagagi Taudo Watok Amada Kuli Kulakwana Lorako Warep Singda, Kupna Kantavigi Muhutta, Tampak the Lady Isil Inauction, Karem Katina Big Tabak Tobino. How do sanction liver Kongzangasi, violence over Mona sanction Papamdi, Koki Singnasu, Lam Mapuna Yaraktre have the Lambi Shemzi Libamadi, Shu Kem Tamnabohona Ribu Kudak Lepkadavane. Amasu, lining me young the Yang Lavasu, Christianity, Ningtau Kuba Mulu Hability. Cookie sing the things like liver compam handokuna, English signal lamina si hand funduki. Nakalamaramda, Banaduna Satokusin the Yada Badigi, Makan Village, Masinda Lerama Cookie Kunza, Manapamush in the Fundorkivida. Makan, Lan Pam de, Lana Sina Satokusin Tau, Atukimati, Kudong Sada Meon Hali. Tangdu like Tada Pum Amada Hanjilakuna, English signal labor the palm behind the funduki. Amaramda, Cookiezo Council Gi, Secretary Information and Publicity, Ginza, Bolzong no Quiek Pin Tadorok Pasiolamada. FNCC na nagata pa mapamsin na cookie sing salak matingduna hawki ba ing nungyari isang silakiba matam kaktababan na si handok pinaba apil torokli drug trafficking gi maral sa sampur gi miyuema ko na say taraga mari jail na lebi gi therapy kri Mizoram gi Kolasis district leiba fast track court amana drug trafficking tawgi maral sampur gi masagi say nifuga mga suraba miyuema say taraga mari jail na lebi gi therapy kri Mizoram gi Kolasis district leiba fast track court amagi just R Bala Lena Hawkiba Irainamit Sampur district ki manungsanba psychotigi Psycholan Kong Psycho Bamue Mabu Ain Yadava heroin kg 1.74 Purambagi Marala say Taragamari Zelda Lebigi Sera speak when Court Aduna say Taragamari Zelda Lainana Raita Kibuki Matata Psycholan Kong Saibu Pine on the Lupa Lak Amatina Bus concrete. High River Pine gives sent from the corner P. Madamasi Manung the Pibangam Dravadi, Makatana Tataruk Zela Lagan Hensukanki. Panmayabadi, corner Satakiba hearing into the co equis Wedibami Matu the Subsab Matautaba evidence
ꯐꯪꯗꯕꯗꯒꯤ ꯁꯥꯏꯈꯨꯂꯟ ꯈꯣꯡꯁꯥꯏꯒ ꯂꯣꯏꯅꯅ ꯐꯥꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯣꯔꯠꯅ ꯊꯥꯗꯣꯛꯈꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯣꯠ ꯈꯨꯡꯒꯪꯗꯒꯤ ꯁꯥꯏꯈꯨꯂꯟ ꯈꯣꯡꯁꯥꯏ ꯑꯃꯗꯤ ꯃꯍꯥꯛꯀ ꯄꯨꯟꯅ ꯃꯤꯑꯣꯏ ꯑꯍꯨꯝ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2019ꯒꯤ ꯑꯣꯒꯁต์ 12ꯗ ꯃꯤꯖꯣꯔꯥꯝꯒꯤ ꯀꯣꯂꯥꯁꯤꯞ ꯇꯥꯎꯟꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯊꯤꯡꯗꯋꯥꯜ ꯚꯤꯂꯦꯖꯇꯒꯤ ꯀꯣꯂꯥꯁꯤꯞ ꯗꯤꯁꯇ꯭रिꯛ ꯄꯨꯂꯤꯁꯅ ꯍꯦꯔꯣꯏꯟ ꯀꯦꯖꯤ 1.64 ꯀꯣꯟꯅꯅ ꯔꯦꯖꯤꯁꯇꯔ ꯌꯥꯎꯗꯕ ꯀꯥꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄꯗꯒꯤ ꯐꯥꯗꯨꯅ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯄꯥꯟꯗꯨꯅ ꯍꯤꯌरिꯡ ꯆꯠꯊꯔꯛꯈꯤꯕꯅꯤ ꯄꯨꯂꯤꯁꯅ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4ꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯃꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕꯗ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏ ꯃꯔꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯀꯥꯔ ꯑꯗꯨꯗ ꯑꯍꯦꯟꯕ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯒ꯭ꯔꯥꯝ ꯆꯥꯝꯃ ꯌꯥꯎꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯒ꯭ꯔꯥꯝ ꯆꯥꯝꯃ ꯃꯈꯥ ꯇꯥꯅ ꯐꯒꯠꯇꯨꯅ ꯄꯨꯟꯅ ꯍꯦꯔꯣꯏꯟ ꯀꯦꯖꯤ 1.74 ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕꯗ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯈꯤ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯀꯤ ꯑꯍꯦꯟꯕ ꯗꯤꯇꯦꯜ ꯔꯤꯄꯣꯔꯠ ꯌꯥꯎꯅ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯔꯖ ꯁꯤꯠ ꯑꯃꯁꯨ ꯀꯣꯔꯠꯇ ꯂꯪꯈꯠꯈꯤ ꯃꯤꯖꯣꯔꯥꯝꯒꯤ ꯀꯣꯂꯥꯁꯤꯞ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠ ꯑꯁꯤꯅ ꯑꯦꯀ꯭ꯌꯨꯁ ꯄꯔꯁꯟꯁꯤꯡꯅꯁꯨ ꯄꯨꯂꯤꯁꯅ ꯐꯒꯠꯈꯤꯕ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4ꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤ ꯑꯗꯨ NDPS ꯑꯦꯒꯤ ꯁꯦꯛꯁꯟ 21 ꯀ꯭ꯂꯣꯖ ꯁꯤꯒꯤ ꯃꯈꯥꯗ ꯀꯃꯔꯁꯤꯌꯦꯜ ꯀ꯭ꯋꯥꯟꯇꯤꯇꯤꯒꯤ ꯀꯦꯇꯥꯒꯣꯔꯤꯗ ꯆꯜꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯁꯥꯏꯈꯨꯂꯦꯟ ꯈꯣꯡꯁꯥꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤ ꯆꯍꯤ 13 ꯖꯦꯜꯗ ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ MLA ꯀꯤꯝꯅꯤꯌꯣ ꯍꯪꯁꯤꯡꯅ ꯊꯣꯡ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯃꯗꯤ ꯁꯥꯏꯀꯨꯜꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯑꯅꯧꯕ ꯊꯣꯡ ꯑꯃ ꯁꯪꯒꯥꯗꯨꯅ ꯁꯥꯏꯀꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯀꯤꯝꯅꯥꯎ ꯍꯪꯁꯤꯡꯅ ꯃꯤꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ MLA ꯀꯤꯝꯅꯥꯎꯅ ꯍꯥꯏ ꯅꯧꯅ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯔꯤꯕ ꯊꯣꯡ ꯑꯁꯤ ꯁꯥꯏꯀꯨꯜ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯣꯡ ꯑꯃꯅꯤ ꯊꯣꯡ ꯑꯁꯤꯅ ꯁꯥꯏꯀꯨꯜ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯃꯔꯛꯇ ꯁꯝꯅꯍꯟꯗꯨꯅ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯌꯥꯅꯗꯕꯗꯒꯤ ꯆꯤꯟ ꯀꯨꯀꯤꯖꯧꯒꯤ ꯃꯤꯐꯝ ꯇꯣꯛꯈ꯭ꯔꯦ ꯆꯤꯟ ꯀꯨꯀꯤꯖꯧ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡ ꯁꯨꯅ ꯄꯨꯜꯂꯒ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯤꯁ ꯒ꯭ꯔꯥꯎꯟꯗ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯇꯧꯔꯝꯂꯒ ꯌꯥꯅꯗꯕꯗꯒꯤ ꯇꯣꯛꯈ꯭ꯔꯦ ꯏꯪ 2019ꯒꯤ ꯃꯦ 6ꯗ ꯑꯆꯨꯝ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯆꯠꯊꯈꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯁꯣꯂꯤꯗꯥꯔꯤꯇꯤ ꯃꯥꯔꯆꯄꯨ ꯁꯒꯣꯜ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯆꯠꯈꯤꯕ ꯌꯥꯝꯂꯕ ꯀꯨꯀꯤꯖꯧ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯊꯈꯤꯕ ꯈꯣꯡꯆꯠꯀꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛꯁꯤꯡ ꯑꯇꯩ ꯃꯐꯝꯗꯁꯨ ꯁꯟꯗꯣꯛꯈꯤꯗꯨꯅ ꯃꯅꯤꯄꯨꯔꯗ ꯅꯦꯅꯥ ꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯂꯩꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯀꯂꯦꯛꯇꯤꯚ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯅꯕꯒꯤ ꯄꯥꯟꯗꯝ ꯉꯁꯤꯒꯤ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯝꯃꯅꯤ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯀꯅꯤ ꯇꯧꯔꯝꯕ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯑꯗꯨ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯗ ꯌꯥꯎꯗꯕ UKNO ꯀꯧꯕ ꯑꯅꯧꯕ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯑꯃꯅ ꯊꯤꯡꯂꯛꯄꯗꯒꯤ ꯃꯤꯇꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯒ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯛꯄꯒ ꯂꯣꯏꯅꯅ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯈꯔꯁꯨ ꯃꯐꯝ ꯍꯣꯡꯗꯣꯛꯄ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯆꯠꯄ ꯌꯥꯅꯕꯒꯤ ꯊꯕꯛ ꯂꯧꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯁꯨ ꯀꯥꯡꯕꯨꯒ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯌꯥꯅꯕ ꯋꯥꯐꯝ ꯂꯩꯔꯝꯃꯅꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯨꯗ ꯌꯥꯎꯗꯕ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞ UKNA ꯅ ꯊꯤꯡꯂꯛꯄꯅꯤ UKNA ꯅ ꯉꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯇꯧꯔꯝꯕ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯄꯕꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯕꯒꯤ ꯃꯔꯝ ꯄꯤꯔꯗꯨꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡ ꯑꯁꯤꯅ ꯍꯥꯏ UKNA ꯅ ꯍꯥꯏꯔꯤꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯄ ꯃꯔꯝ ꯆꯥꯗꯦ ꯑꯃꯗꯤ ꯌꯦꯛꯅꯕꯒꯤ ꯂꯥꯂꯣꯡ ꯃꯥꯜꯂꯤ ꯍꯥꯏꯕꯁꯤꯅꯤ ꯑꯃꯁꯨꯡ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯑꯗꯨꯕꯨ ꯁꯤꯜꯂꯤꯕꯁꯤꯡꯅꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯨꯀꯤꯖꯧ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯕ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯉꯔꯥꯡꯒꯤ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯑꯁꯤ ꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯌꯥꯅꯗꯕ ꯋꯥꯐꯝ ꯀꯌꯥ ꯂꯩꯕ ꯃꯔꯝꯅ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯀꯤꯖꯧꯁꯤꯡꯒꯤ ꯑꯣꯏꯕ ꯂꯨꯞ ꯑꯃꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄ ꯃꯇꯝ ꯆꯥꯗꯕꯅ ꯌꯩꯊꯣꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯆꯩꯔꯛꯁꯤꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNOꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯀꯨꯀꯤꯖꯧꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯌꯩꯐꯅꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯄꯨꯟꯅ ꯋꯥꯔꯦꯞ ꯂꯧꯅꯕ ꯇꯉꯥꯏ ꯐꯗꯅ ꯃꯤꯐꯝ ꯑꯁꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯗꯕ ꯃꯐꯝ ꯑꯃꯗꯤ ꯃꯇꯝ ꯃꯤꯌꯥꯝꯅ ꯈꯪꯍꯜꯂꯛꯀꯅꯤ ꯍꯥꯏꯅꯁꯨ KNOꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯥꯒꯥ ꯅꯍꯥꯁꯤꯡꯗ ꯆꯦꯛꯁꯤꯟꯅ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯃꯅꯤꯄꯨꯔ ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯑꯁꯥꯝꯗ ꯂꯩꯕ ꯅꯥꯒꯥꯒꯤ ꯅꯍꯥꯁꯤꯡꯅ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯇꯤꯁꯤꯡꯗ ꯆꯠꯄꯗ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯄꯨꯅꯦ
NSUP na thadorappa sirol amana phongdorakli sirol asina hai Pune da lairik tamba thabak tawba natragan atopa thabak amagi damak lakpa naga phruki na singna NSUP da pau phabirau pangbe aba mating pangani khongthang asi mai paknabigi damak union asina job and welfare awareness drive sa thari hai wafam thamladuna khongthang asima naga phruki na sing thabak tawba amadi lairik tambagi damak atopa city sing da satkraba matung pamdaba nungaitaba thaudok sing kodong thiba thoktana ba panam na pangtokpane khongthang asida naga phruki lairiba miyam na mapung phana sagot piu hai wafam thamlakli naga phruki na sing na tuan city sing da satuna thabak thiba amadi lairik tambagi satnabi ama lakli hai na palladuna khongthang asima afaba khongthang ne dubu aranba tawba miyoi sing na samjaraba naga phruki miyoi sing da namthak tawduna aranba lambi da puna bo honaraga thawdok yawdaba nati haidikli laiba asigi awang nopok lamdamda oi laiba miyoi singda thabak pigani lemna lairik tamhangani haibu yawna tuan namthak kya tawduna aranba lambi da pukhibadigi khudong thiba thawdok kya thokpagi pau itatatana tari haiba wapum thamnaduna hairiba thawdok singa si thoktana bagi damak yunena Pune da lakadaba naga phruki na singi damak khongthang si lokhatbani khongthang si da miyam khupna mateng pangbiu haibu wapum sirol asina phungdorakli MLA anina phuki haiduna Manipur Tripura Kedardagi transfer tawbiu haijarakhiba IAS officer amagi wakat high court na dismiss tawkhre kumza English ngani ge tarukta Manipur gi MLA anina phuki hairaduna Manipur amasum Tripura Kedardagi transfer tawbiu haina Madhya Pradesh High Court wakalakhiba IAS officer ML Mina gi wakat high court asina dismiss tawkhre Kedar asigi kumza English ngani ga amagi base ki officer sina court asida kariguma mahakna Manipur Tripura Kedar da adum leiduna Manipur amuk halaga mathau pangtholabadi ma ki punsida khudong thiba sing mayok nagani haki adubu wapam asidi lengana lepkadabani haina high court asina dismiss tawrakhibani hari awang nopok lamdamda drug lalonbi ki thaba asina laiba asigi tungi laibak ta singnari enbire awang nopok lamdamda drug lalonbi ki thaba asina laiba asigi tungi laibak ta asobu singnaba ma oide haina Manipur gi hanagi chief minister N Biren Singhana phongdokhre Assam Rifles amasum narcotics control bureau na Mizoram da lupa koti 36.79 gi drug phakhibadubu thagaladuna N Biren Singhana ma ki x thagalak por amana hai India gi awang nopok ki lamdamda drug lalonbi ki thaba asi mara tarab yam lubu tanphama moire awang nopok ki drug lalonbi ki thawong sina laiba asigi tungi laibak ta sound singnaba ma oire tha asigi taraga treta Mizoram gi Zakothardagi heroin gram satrukani fugoni thoyamasum methamphetamine tablet kg tara phagat khibadu yamna singthaningai oiba amasum thaganingai oiba thaba amani madugi dama aigi maikaidigi Assam Rifles amasum NCB na mating pangnaduna mai pakna operation sathakibadu thagali operation aduna puna lupa koti 36.79 longi sanpam oiraga oigadaba drugs sing adu fogat ngamkhibani asiguma thaba asigidamo ayaki maikaidigi leptana mating pangani haina N Biren Singhana phungdukli section wa thamladuna Biren hai Manipur amasum Mizoram phawr awanopok state sing the drug lalonmi ki thabak hengalakpa asina leba asigi national security amasum leba asigi naha sing da asoba singnabam oirakli aina chief minister oiringai matamda Manipur drug trafficking amasum popi thabigi mek thabak lokhat pauki hairiba khongthang adu haujiksu hena pakthok sapthokna sathapa mathau tari mapung oina Manipur authority na drug ki mayok te hena kanba thabak lokholakadabani lona yadaba mona popi thari basi manghangadabani maduna lamdamasi sathariba drug lalonbi gi asoba yanglen saru oiribani lamdamasi amasum lamdamasi gi nahasung narco terrorism gi ngakthona bigi dama aikhoina amat oina campaign sathaba mathau tai hain su N Biren Singhana phongdorakli Mizoram da Chusampur gi nupa ama sahi taraga mari fadok pikri Chusampur gi masagi sahi nifuga mangarum suraba nupa ama drug puthok pusin tawgi maralda fast track court Kolasip district Mizoram sahi taraga mari jail thabak subagi fadok pikri fast track court asigi judge R Balalena ngarang Chusampur gi Saikot Khuldagi Saikolen khongsai bu heroin kilogram 1.74 konana phabada maralai rehadun sei taraga mari gi jail thabak subgi phadok pi bolodena lupa lakh ama fine thina ba rai takhi fine gi senpam masi thiba ngamdrabdi makhatana tha taruk jail laina ba khanki case asida ko 21 oiriba ahumdi thadokhi Phadok taraba khongsai amasum atopa ahum adu English ngani ga kunga humdu gi August kunga mathoida Kolasip district police na Kolasip town manakta leiba Thingdawal village taki Manipur gi registration number yaudaba gari amadagi phakibani
ꯃꯍꯥꯛꯄꯨ ꯑꯍꯥꯟꯕ ꯐꯥꯕꯗ ꯃꯇꯝꯗ ꯍꯦꯔꯣꯏꯟ ꯀꯤꯂꯣꯒ꯭ꯔꯥꯝ 1.64 ꯐꯪꯈꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯋꯥꯍꯪꯄꯥꯎ ꯆꯠꯊꯕꯗ ꯑꯍꯦꯟꯕ ꯒ꯭ꯔꯥꯝ 100ꯁꯨ ꯐꯪꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯁꯣꯁꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯀꯣꯃꯦꯟꯇꯦꯇꯔ ꯄꯣꯁꯪꯕꯝ ꯁꯣꯅꯥꯃꯅꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡꯕꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯅꯕꯒꯤꯗꯃꯛ ꯊꯧꯅꯥ ꯂꯩꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯁꯣꯁꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯀꯣꯃꯦꯟꯇꯦꯇꯔ ꯄꯣꯁꯪꯕꯝ ꯁꯣꯅꯥꯃꯅꯤ ꯉꯁꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯣꯅꯥꯃꯅꯤ ꯃꯁꯥꯒꯤ ꯆꯍꯤ 34 ꯁꯨꯈ꯭ꯔꯦ꯫ ꯃꯍꯥꯛ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯗꯦꯋꯥ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯄꯣꯁꯪꯕꯝ ꯑꯣꯡꯕꯤ ꯔꯤꯅꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯃꯆꯥꯅꯨꯄꯤ 2 ꯂꯩꯍꯧꯔꯤ꯫ ꯄꯣꯁꯪꯕꯝ ꯁꯣꯅꯥꯃꯅꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯥꯒꯥ ꯄꯨꯂꯤꯁꯇ ꯁꯤꯅꯤꯌꯔ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯀꯤ ꯔꯦꯡꯛ ꯐꯥꯎꯕ ꯊꯕꯛ ꯇꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯁꯣꯁꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯀꯣꯃꯦꯟꯇꯦꯇꯔ ꯑꯃ ꯑꯣꯏꯅ ꯂꯩꯉꯥꯛꯅ ꯇꯧꯔꯛꯄ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯇꯤꯚꯤ ꯗꯤꯁꯀꯁꯟ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯃꯤꯐꯝ ꯀꯌꯥꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯕꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯗꯨꯅ ꯅꯣꯔꯠ ꯏꯁ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯇꯔꯥꯒꯤ ꯆꯩꯁꯨꯗ ꯌꯥꯎꯗꯨꯅ ꯃꯤꯌꯥꯝꯕꯨ ꯋꯥꯈꯜ ꯇꯥꯍꯟꯅꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯛꯁ ꯑꯦꯀꯥꯎꯟꯠꯇ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯁꯛꯅꯥꯏꯔꯕ ꯁꯣꯁꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯀꯣꯃꯦꯟꯇꯦꯇꯔ ꯄꯣꯁꯪꯕꯝ ꯁꯣꯅꯥꯃꯅꯤꯅ ꯂꯩꯈꯤꯗꯕꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯏꯁꯨ ꯀꯌꯥꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯁꯛꯅꯥꯏꯕ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯁꯤꯡꯊꯥꯔꯛꯂꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯤꯑꯣꯏ ꯑꯃ ꯐꯨꯔꯝꯂꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯊꯥꯏ ꯕꯖꯥꯔꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯈꯥꯒꯦꯝꯕ ꯆꯍꯤ 23 ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯔꯕ ꯃꯇꯨꯡ ꯀꯩꯔꯦꯟ ꯐꯥꯕꯤ ꯈꯨꯜ ꯃꯌꯥꯗ ꯐꯨꯔꯒ ꯍꯨꯟꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯈꯥꯎ ꯏꯔꯥꯟꯐꯝꯗꯒꯤ ꯀꯣꯏꯖꯝ ꯔꯣꯁꯟ ꯃꯩꯇꯩ ꯆꯍꯤ 32, ꯁꯨꯅꯨꯁꯤꯐꯥꯏ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯍꯧꯕꯤꯖꯝ ꯁꯣꯃꯣꯀꯥꯟꯇ ꯆꯍꯤ 38 ꯑꯃꯗꯤ ꯐꯒꯥꯎꯁꯣ ꯏꯈꯥꯏꯗꯒꯤ ꯀꯣꯟꯖꯦꯡꯕꯝ ꯅꯦꯄꯣꯂꯤꯌꯟ ꯆꯍꯤ 23 ꯄꯨꯂꯤꯁꯅ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯟꯗꯅ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫